Sakhangdaba singna ngasi nungthil yaripok police station na kuanba PC singlaki khongnang makhongda nupa ama Makhongda Nongmeina Kaplamle. Police ki paung na hai thaudok singa sinungthil pung marirom tabada thokibani hairi Meeoi adugi mafaigan Animakta Nongmeina amamam Kaplambadagi soklabu nupa adu yaripok CAC gi ambulance sis hospital da pukhattuna laikatnakhre. Police ki paung na makha taradun asokpu nupa adu Imphal district ki haingang mayele kaidagi khoinaizam Romario sei kunmari apopa case romi kawi hairi kanana kari kidamak mahakpu Nongmeina Kaplamle banu haiba khangma ngamdri Romario Sakhangdaba singaduna atopa mafam madagi fadana purlaga PC khulgi crematorium laiba PC singlak hairaga khangnaba mafam adugi lambi matai da hoba khongnang pambi amagi makhongda mafaigal Animakta Nongmeina amam kapsilamlaga hundok lambani hairi Thaudogasi Thokibagi Pau Tabaga, Yaripok Police Kitimama, Mafamada Sangsenduna, CAC, Yaripok the Pukalamatung, Imphal, sees the hospital the Pukhattuna, Makhataba, Analayan, Sathakre Hairi. Ningsing Bayabadi, K. Romario, say a sig July Tada, Nupi Anganga Mari Lenabagi Taudok Amada, Laluluf Amana, Makoy custody the Tamdana, Wahang Pahong, Satarabamatunda, Sahi Nauriba Oibana, Akan warning Piraga, Laikai Club Amasumera Paibi Singda, Kosina Kibagi Taudok, Laikrabani.